ꯁꯦꯂꯦꯅꯥꯁꯤ ꯃꯤ ꯑꯃꯅ ꯑꯍꯥꯟꯕ ꯍꯦꯛ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯏꯪꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯋꯥꯍꯩꯁꯤ ꯍꯦꯛꯇ ꯍꯥꯏꯅꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯒꯨꯝꯅ ꯗꯤꯛꯁꯟꯁꯨ ꯁꯦꯂꯦꯅꯥꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯋꯥꯍꯪꯁꯤꯃꯛ ꯍꯪꯖꯕꯅꯤ꯫ ꯅꯪꯒꯤ ꯁꯛꯇꯝ ꯍꯦꯛ ꯎꯕꯒ ꯆꯝꯅ ꯐꯖꯩ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯍꯥꯏꯍꯟꯅꯤꯡꯂꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯅ ꯀꯔꯤ? ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯍꯥꯏꯁꯤꯔꯥ? ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯋꯥꯍꯪ ꯑꯣꯏꯔꯁꯨ ꯏꯊꯟꯇ ꯇꯣꯏꯅ ꯍꯪꯖꯕ ꯋꯥꯍꯪ ꯑꯃꯗꯤ ꯑꯣꯏꯔꯤ ꯍꯥꯏꯁꯤꯔꯥ? ꯑꯁꯨꯝꯅꯁꯨ ꯅꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤꯅ ꯃꯤꯠꯐꯝ ꯍꯣꯡꯉꯨ ꯌꯥꯗꯦ꯫ ꯐꯖꯕꯒꯤ ꯍꯧꯔꯛꯐꯝꯁꯨ ꯅꯪꯅ ꯑꯣꯏꯔꯕꯣꯏ, ꯅꯨꯡꯁꯤꯕꯁꯨ ꯅꯍꯥꯛꯅ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ? ꯇꯥꯏꯕꯪ ꯀꯅꯥꯅ ꯁꯩꯊꯥꯔꯕꯁꯨ ꯆꯥꯡꯗꯝꯅꯐꯝ ꯂꯩꯇ꯭ꯔꯕ ꯅꯪꯒꯤ ꯁꯛꯇꯝ, ꯁꯩꯊꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ꯫ ꯊꯋꯥꯏꯒꯤ ꯄꯣꯊꯥꯐꯝꯅꯤ ꯅꯪꯗꯤ, ꯄꯨꯟꯁꯤꯒꯤ ꯄꯣꯊꯥꯐꯝꯁꯨ ꯅꯪꯗꯤ, ꯋꯥꯈꯜꯒꯤ ꯁꯩꯊꯥꯐꯝ, ꯑꯥꯁꯥꯒꯤ ꯄꯟꯊꯨꯡꯐꯝ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯄꯨꯗꯤ ꯅꯪꯅ ꯑꯣꯏꯔꯤ꯫ ꯗꯗꯥꯒꯤ ꯃꯆꯥ ꯊꯣꯏ, ꯆꯠꯂꯁꯤꯔꯥ? ꯁꯦꯂꯦꯅꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯗꯤꯛꯁꯟ ꯃꯅꯥꯛꯇ ꯁꯦꯂꯦꯅꯥꯅ ꯅꯛꯅ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯣ ꯅꯔꯚꯁ ꯑꯃ ꯏꯆꯠ ꯆꯠꯄꯗꯧꯅ ꯇꯧꯏ꯫ ꯇꯥꯕ꯭ꯔꯣ? ꯆꯠꯂꯁꯤ꯫ ꯑꯣ ꯍꯣꯏ ꯆꯠꯂꯁꯤ꯫ ꯗꯤꯛꯁꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯅꯤꯗꯨ ꯆꯠꯄ ꯍꯧꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯅꯨꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯩ꯫ ꯈꯔ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯋꯥꯍꯪ ꯍꯪꯂꯛꯄꯒꯨꯝ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ, मेरे बच्चों, तुम कहाँ जा रहे हो? आओ मैं तुम्हें जो देता हूँ। ꯗꯤꯛꯁꯟꯅ ꯃꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯐꯥꯎꯕ ꯆꯠꯅꯕ ꯂꯝꯕꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯅꯤꯗꯨꯒꯤ ꯃꯇꯧ꯫ ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯪꯁꯥꯔ ꯑꯃꯗ ꯃꯪꯗꯨꯅ ꯇꯨꯃꯤꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯍꯪꯖꯔꯤ ꯋꯥꯍꯪ ꯀꯌꯥ, ꯃꯥꯟꯅꯗꯕ ꯋꯥꯍꯪ, ꯃꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯀꯌꯥ꯫ ꯋꯥꯈꯜꯁꯤꯗꯗꯤ ꯅꯐꯝꯗ ꯍꯪꯒꯦ ꯈꯟꯕ ꯋꯥꯍꯪ ꯀꯌꯥꯅꯤ ꯂꯩꯔꯤꯕ, ꯍꯥꯏꯒꯦ ꯈꯟꯕ ꯋꯥꯍꯩ ꯀꯌꯥ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯗꯨꯅ ꯅꯍꯥꯛꯄꯨ ꯎꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯛꯇꯝ ꯎꯕꯒ ꯑꯩꯒꯤ ꯋꯥꯈꯜ, ꯊꯧꯅꯥ ꯄꯨꯝꯕ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯑꯃꯅ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯂꯩꯍꯜꯂꯤ꯫ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯏꯆꯝ ꯆꯝꯕ ꯋꯥꯍꯩꯗꯨꯅ ꯍꯦꯜꯂꯤ꯫ ꯏꯁꯥ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯕꯒꯨꯝ ꯐꯥꯎꯍꯟꯕ ꯀꯜꯂꯤ꯫ ꯅꯍꯥꯛꯀꯤ ꯃꯌꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ꯫ ꯏꯃꯥꯟꯇ ꯃꯥꯟꯅꯕ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯑꯈꯪꯕ ꯃꯤꯅꯒ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯐꯝꯗ ꯑꯅꯧꯕ ꯋꯥꯍꯩꯅ ꯁꯩꯊꯥꯗꯨꯅ ꯍꯥꯏꯒꯗꯧꯕꯁꯨ ꯑꯌꯥꯕ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫ ꯃꯆꯥꯊꯣꯏ, ꯗꯗꯥꯗꯤ ꯑꯉꯥꯎꯕ ꯑꯣꯜꯂꯤ꯫ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯉꯥꯎꯕ ꯑꯣꯜꯂꯦ ꯊꯣꯏ꯫ ꯗꯤꯛꯁꯟꯒꯤ ꯋꯥꯈꯜꯅ ꯇꯣꯉꯥꯟꯕ ꯂꯝꯕꯤꯅꯤ, ꯇꯣꯉꯥꯜꯂꯤ꯫ ꯁꯦꯂꯦꯅꯥꯒꯤ ꯋꯥꯈꯜꯁꯨ ꯃꯍꯥꯛꯀꯤꯅ ꯑꯃꯨꯛ ꯊꯃꯣꯏꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯪꯅꯤ꯫ ꯄꯤꯔꯥꯡꯒꯤ ꯋꯥꯍꯪ ꯍꯪꯖꯕꯅꯤ ꯃꯤꯀꯨꯞꯇꯨꯗꯁꯨ꯫ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕ ꯋꯥꯍꯪꯗ ꯃꯁꯥ ꯃꯊꯟꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯖꯕꯗꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯋꯥꯈꯜ ꯁꯣꯏꯔꯕꯤ ꯃꯤꯁꯛ ꯑꯃꯒꯨꯝꯅꯤ꯫ ꯊꯥꯖꯕ ꯃꯥꯡꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯔꯨꯛ 100ꯒꯤ ꯃꯅꯨꯡꯗ ꯁꯔꯨꯛ ꯑꯃꯈꯛꯇꯤ ꯐꯥꯖꯤꯟꯗꯨꯅ ꯃꯐꯝꯗ ꯊꯥꯖꯕ ꯊꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯀꯅꯥꯒꯤꯗꯃꯛ, ꯃꯃꯥꯒꯤꯗꯃꯛ, ꯊꯣꯏꯅꯨꯒꯤꯗꯃꯛ, ꯉꯁꯤꯁꯨ ꯊꯥꯖꯕꯗꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯠꯂꯤ꯫ ꯃꯤꯀꯨꯞꯇꯨꯗꯁꯨ ꯋꯥꯍꯪ ꯑꯃꯒꯤ ꯋꯥꯈꯜꯗ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯄꯟꯊꯨꯡꯐꯝꯒꯤ ꯂꯝꯕꯤꯅ ꯀꯗꯥꯏꯗ, ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯑꯣꯏꯔꯤꯕ? ꯆꯟꯅꯩꯅꯔꯕ ꯄꯨꯟꯁꯤꯁꯤꯗ ꯋꯥꯈꯜꯒꯤ ꯑꯁꯥꯁꯤꯒꯤ ꯄꯟꯊꯨꯡ ꯂꯝꯕꯤ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯁꯦꯂꯦꯅꯥ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯐꯝꯃꯤ꯫ ꯆꯟꯅꯩꯅꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯥꯛꯂꯤꯕ ꯃꯍꯥꯛ ꯑꯁꯤꯅ ꯀꯗꯣꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯅꯍꯥꯛꯄꯨ ꯄꯨꯁꯤꯟꯕ ꯌꯥꯒꯗ꯭ꯔꯅꯦ? ꯆꯟꯅꯐꯝ ꯂꯩꯔꯣꯏꯗ, ꯊꯥꯖꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯅꯗꯤ ꯍꯦꯛ ꯍꯦꯛ ꯈꯜꯂꯛꯏ꯫ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ, ꯁꯛ ꯈꯪꯗꯕ ꯅꯍꯥꯛꯄꯨ ꯍꯦꯛ ꯍꯦꯛ ꯈꯜꯂꯤꯕ ꯃꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯔꯤꯕ? ꯄꯨꯟꯁꯤꯁꯦ ꯋꯥꯍꯪ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯋꯥꯍꯪ ꯂꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ
ꯁꯔꯨꯛ ꯑꯃ ꯐꯥꯎꯕ ꯄꯥꯎꯈꯨꯝ ꯐꯪꯕ ꯉꯝꯗꯅ ꯂꯩꯔꯤꯉꯩ ꯃꯊꯛꯁꯤꯗ ꯑꯅꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯕ ꯂꯦꯞꯇ꯭ꯔꯤ꯫ ꯍꯪꯂꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ꯫ ꯀꯔꯤ ꯋꯥꯍꯪ? ꯁꯦꯂꯦꯅꯥ ꯈꯣꯟꯖꯦꯜꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯃꯪꯂꯨꯔꯤꯕ ꯃꯪꯗꯨ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯀꯥꯡꯊꯣꯛꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯗꯤꯛꯁꯟ ꯌꯥꯝ ꯉꯛꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈ꯭ꯔꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯁꯦꯂꯦꯅꯥ ꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯊꯧꯁꯥꯗ, ꯀꯩꯁꯨ ꯅꯠꯇꯦ, ꯆꯣꯏꯔꯣꯜꯅꯤ꯫ ꯑꯇꯦꯟꯕ ꯄꯥꯎꯈꯨꯝꯗꯨꯅ ꯗꯤꯛꯁꯟ ꯇꯨꯃꯤꯟ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯃꯤꯠꯐꯝꯗꯨ ꯗ꯭ꯔꯥꯏꯚꯔꯗ ꯑꯃꯨꯛ ꯊꯝꯗꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯅꯕ ꯍꯥꯏꯗꯨꯅ ꯚꯔꯥ ꯄꯤꯔꯝꯂꯒ ꯑꯅꯤꯗꯨ ꯀꯣꯂꯦꯖ ꯇꯝꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯀꯣꯂꯦꯖꯀꯤ ꯒꯦꯠꯇꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯃꯁꯥ ꯃꯁꯥꯒꯤ ID ꯀꯥꯔꯗ ꯑꯗꯨ ꯎꯠꯂꯗꯨꯅ ꯃꯅꯨꯡ ꯇꯝꯅ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯅꯪꯕꯨ ꯕ꯭ꯔꯦꯛꯐꯥꯁꯀꯗꯤ ꯆꯥꯔꯛꯄ꯭ꯔꯣ? ꯆꯥꯔꯛꯇꯦ꯫ ꯑꯗꯨꯗ ꯀꯦꯟꯇꯤꯟꯗ ꯍꯥꯟꯅ ꯆꯪꯂꯨꯁꯤꯔꯣ? ꯌꯥꯔꯅꯤ, ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯗꯨꯝ ꯆꯪꯉꯁꯤ꯫ ꯄꯤꯖꯕꯤꯒꯦ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯣꯛ ꯇꯥꯔꯦꯗꯅ꯫ ꯗꯤꯛꯁꯟꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯁꯦꯂꯦꯅꯥ꯫ ꯀꯦꯝ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯈꯅꯥꯎꯗꯨꯗ ꯏꯁꯤꯡ ꯐꯥꯎꯗꯤ ꯇꯥꯍꯟꯕ ꯌꯥꯏꯗꯅ, ꯁꯦ꯫ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯂꯧꯏ꯫ ꯄꯥꯏꯕꯗꯃꯛ ꯄꯥꯏ ꯁꯦꯂꯦꯅꯥ ꯏꯁꯤꯡꯗꯨ ꯊꯛꯂꯨꯗꯦ꯫ ꯗꯤꯛꯁꯟꯁꯨ ꯀꯩꯁꯨ ꯍꯥꯏꯔꯨꯗꯦ, ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯌꯦꯡꯏ꯫ ꯑꯅꯤꯗꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯁꯦꯂꯦꯅꯥꯅ ꯅꯣꯕꯦꯜꯁ ꯈꯔ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯊꯛꯂꯣꯝꯗ ꯑꯣꯏꯅ ꯀꯥꯔꯛꯂꯤ꯫ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯇꯥꯏ ꯏꯊꯪ ꯊꯪꯅ ꯂꯩꯕ ꯕꯨꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯅꯥꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯣꯊꯔ ꯔꯣꯕꯤꯟ ꯁꯔꯃ, ꯗ 5M ꯀ꯭ꯂꯕ꯫ ꯄꯤꯛꯇꯛ ꯇꯧꯕ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯂꯃꯥꯏ ꯑꯗꯨꯃ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯍꯧꯏ꯫ Message from the author + dedication. I am immensely grateful that this book is in our hands. My deep hope is that it serves the full expression of your gifts and talents beautifully, and cause revolutions of heroic transformation within your creativity, productivity, prosperity, and service to the world. Selenasi, thainadagi hona any book or novels na jingbada yam thawa yauna reading tawrei. Marakta family gi conditions khara lakpadagi lairika phajana loinarakpa ngamkhidabani. Tamningbadi kayani oiningmasu kayani adumakpu pandam phangba ngamdana leirakpana mahaki punsi oirakhibani. Mayambagi manakta leiradi mahaki punsigi anawba mayol songlani khaluba mahaki wakhal tayonnabu oirakpagi mami urakli. The 5M Club is based on a concept and method that I have been teaching to celebrate entrepreneurs, CEOs of legendary companies, sports superstars, music icons, and members of loyalty, with extraordinary success for every 20 years. Lepagi muhut, kadai da no pamlusidana. Wahadabro, makada gumlaga mayam papam doina yaurusiro. Tungdagi khanghai hairakpa wahiduna ikhang khangna yengthoklubani. Dixon gi sinbalna ningol mahaki laibakta thengjinkre. Mafam adudasu makoi anitani leiriba isiksi mafamdo mikuptuda auba mina khanadausi warida filamdaga oiramladi pura hero heroine gi sin. Khanghaudana thokhiba thodok aduna ngihakti gyan mangluraba mali Selena ikhang khangna leiriba phibam madu handoktuna mamai lei. Matawaduda nokmi nupiduda yengduna hai asumna. Kaidada soikidana thokpabu aini kisu kanbidida kaidawege ikaino. Matang sadana yening tha lakpa khoimu mahaki wahaiduna ningol oibidudi ikaibana khazai animak ngangsang ngangle. Chinbalmakna khoimu aduda sairuba ngamdrabasu mathanta tumin wakhal khali. Soibanani haiba khangladi tumi leirodana sinupasing asine asam phoiba soiroi. As aibomu maga satminaba ngamkidro. Manglaga leibadunadi kanaroi chapminadau talagana ai halamagi makada kumla. Ai geta ngairamki nasidi bani wari yam lai. Makha tana ahenmu wahai hairudre Selena ikaire haiba masu khangi aduna tumin makhadu kumthakri. Dixon na kumthakraba matung mai haipet laithoktuna yenglui. Kanam leiramdabaduda Selena sor sangna amuktang hondoktuna songliba mihul adu phathasai.
khutna laibaktuda amuk paiduna masinda murum murum soli. Mana ngasai haikibudubo kaiba. Soikidana thokpabu kaideda kaisu khanbide kaina. Mani wang wang kai mi manina lepsilame tuga soikibani kaina. Masada yam hainadana laibakta kutna suru suru naisinduna taping taping makhada kumthakri. Tungda ubada makhangba ngammi. Mapanda leptuna leiriba mitam madu lamhenba nupa aduni haiba. Sabanduda ubada masa laksinba ngambani. Oibra mahaksu khangba ngambra khongthangda sahumda lakli misakado mahaki sanai bemani haiba khangba ngambra. Karigi khangloi tumin thamoi nungda hakraba nungsibani. Mafam aduda masing yamlaba miyoi kaya satlabasu khongthang tapli thang manakda laklibado tariba mami adu ubada khangi Selena ni haiba. Onthoktuna yengloi manaba maithongda aduma. Chalasira kadaida yumda natradi kaisa tawrike aikoida noida di kaidoba khangkhan ninglibu wahaidugi artha khangsinada saduna hanglakpu wahangduda wa thaidora Dixon kaishunate ngak leiraga hansi lao asumna ngakdang famlukisi kadomnano wahang yam hangkrada tumina inaro ayapaba mini nangbu kaisu yonbiroi hangbasu yadraba kaino wase ayawni hekta haikini saktasiga utubi dauna masin pomthoklaga tumin sonduna hariba wahai adu Dixon sutai kaisu haida nokmi mangthangtuna chali asum lakpana college adugi canteen ga naknana leiriba lampak aduda makoi anisu mayamdugi marakta phamnaba Dixon na yengi ahangba jaga urum phangba mafam amada phammi mafam adu koina amuktang yengi Selena mafam si fazabra fazai maidi laithorakta khumlakpani Dixon na macha thoi Selena Dixon da misna aniduna tagup tumin yengduna lay mikuptuda wari makha tabagum machileglai Dixon tada wahangi karamba wahang punsigi oibu wahang nahaki wari aigi wari laite wahai tuda nokphet tawi Dixon mi khudingmak masa masagi oibu wari amamamdi loina lainariba ngakta lairaba misak khaktana punsi wari laini haiba laite nungsiba kainda misak adu khaktana punsi wari laini haiba laite ekhoi miyoibase isorna semlakpada isadu punsi wariga sagonaduna sembiraklabani aduna nangsu aisu punsi wari leifam thoktabrane Dixon Selena da haipet yengloi tumin lukthaduna leirammi hoi ai nangonda lidaba yaroi haina force ti tawroi adubu hainaba madi leibani ithanda thamoi nungda tumin thamjilaga waduna leibagi sarukti punsida khwaidagi thajab misaktuda nahaki nungaita awaba wari pumba lithokpatam matamduda haksangna waramba nungaitaba pumbado arumba polum thangthabagum isada khangyang yangbagi anobu punsigi lamai hauningbagi ihul phawi hainaribani hoi amaromdadi nang ai ngarang nahanda thengnaba nangna kanano aina kanano fazana khangnaba natri madunasu nang naibu thajaramdabasu yai adubu aidi nahakbu thazai Selena Dixon gi waduda misna anidu tagup yengi mit yengaduda Dixon su nokfet tawduna yengi wahang thoklakpra karamna no haibagi wahanga hangninglakpra macha thoi Dixon wari do muk makha thai aina mi magi punsida yam thijinba misak amu oiramlabadi nangbu ahan uki matam nanga thengnakiba hek satminakiba numittudagi thijinkiba yai adubu nang kana kadaidagino karama misakno afhabra phattabra madupumba karisu khantharuba tawda isada singnaba kaisu leitana nasina ka loinaduna maminaduna wari sanariba satminariba masi pumbasi karigidamakta aina nahakpu thazabagi nattabrane aduga mana nang aphaba mini haiba ai khangi adubu nahaki maithongda tariba mamiduna ubu phangni nangse saklon kayagi saktamga loinaduna chatli hai masina ifamda tatana wahang amadi hanghali macha thoi wahang asikhak nafamda hanglake aina masi khalakpase kuirabani adubu
ꯋꯥꯍꯪꯁꯤ ꯍꯪꯂꯨꯔꯒ ꯑꯃꯨꯛ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯩꯁꯥꯛ ꯍꯥꯞꯀꯠꯄ ꯑꯣꯏꯅ ꯊꯣꯛꯂꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯛꯄꯅ ꯍꯪꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯆꯥꯊꯣꯏ, ꯅꯪꯅ ꯑꯩꯕꯨ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯈꯟꯅ ꯊꯥꯖꯕ ꯂꯩꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯊꯣꯛꯐꯝꯗꯣ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯗꯤꯛꯁꯟꯒꯤ ꯋꯥꯍꯩ ꯃꯌꯥꯝꯗꯨꯗ ꯁꯦꯂꯦꯅ ꯀꯔꯝꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯃꯍꯥꯛ ꯆꯃꯝꯅꯔꯦ꯫ ꯄꯥꯎꯈꯨꯝ ꯄꯤꯁꯤ ꯀꯗꯥꯏ, ꯄꯤꯔꯣꯏꯁꯤ ꯀꯗꯥꯏ, ꯃꯤꯀꯨꯞ ꯈꯔꯗꯤ ꯇꯨꯃꯤꯟ ꯂꯩ꯫ ꯃꯆꯥꯊꯣꯏ, ꯗꯗꯥꯗ ꯅꯪꯒꯤ ꯋꯥꯔꯤ ꯂꯤꯅꯤꯡꯗ꯭ꯔꯤ ꯍꯥꯏꯔꯣ? ꯁꯦꯂꯦꯟꯅ ꯑꯃꯨꯛꯇꯪ ꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ꯫ ꯂꯤꯊꯣꯛꯐꯝ ꯈꯪꯗ꯭ꯔꯕ ꯋꯥꯔꯤꯅꯤ, ꯂꯤꯊꯣꯛꯂꯨꯔꯒ ꯑꯍꯣꯡꯕ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯨ ꯎꯗ꯭ꯔꯕ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯂꯤꯔꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯅꯥꯝꯇꯒꯤ ꯃꯐꯝꯗ ꯈꯪꯍꯟꯗꯅ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯈꯜꯂꯤꯗ꯫ ꯅꯪꯅ ꯂꯤꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩꯅꯕꯨ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯈꯤꯅꯤ? ꯄꯨꯟꯁꯤꯁꯦ ꯑꯉꯛꯄꯅꯤꯀꯣ, ꯅꯪꯗꯤ ꯉꯛꯇꯕ꯭ꯔꯥ? ꯑꯩꯗꯤ ꯌꯥꯝ ꯉꯛꯏ꯫ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯑꯩꯅ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ, ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯄꯨꯟꯁꯤꯁꯦ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯟꯅꯁꯨ ꯌꯣꯝꯃꯤ꯫ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯂꯥꯟ, ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯂꯥꯟ, ꯂꯩꯀꯥꯏꯒꯤ, ꯏꯃꯨꯡꯒꯤ, ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯦꯛ ꯄꯣꯛꯃꯤꯟꯅꯖꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯂꯥꯟ꯫ ꯂꯥꯟ ꯑꯁꯤꯅ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯉꯁꯤꯒꯨꯝꯅ ꯅꯪ ꯑꯩ ꯊꯦꯡꯅꯗꯅ ꯐꯝꯃꯤꯟꯅꯔꯝꯗꯕꯁꯨ ꯌꯥꯏꯀꯣ꯫ ꯃꯤꯒꯤꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯁꯦ ꯂꯥꯟꯒꯤ ꯂꯥꯟ ꯉꯥꯛꯇ ꯉꯥꯏꯈꯤꯕꯅ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯂꯥꯟꯐꯝꯒꯤ ꯋꯥꯔꯤ ꯉꯥꯛꯇꯅꯤ꯫ ꯂꯤꯊꯣꯛꯄꯗꯤ ꯏꯀꯥꯏꯕ ꯐꯥꯎ, ꯂꯤꯊꯣꯛꯂꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯅ ꯑꯃꯨꯛ ꯆꯤꯟꯕꯥꯜꯁꯦ ꯃꯊꯟꯇ ꯐꯥꯖꯤꯟꯖꯩ꯫ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞꯇꯅ ꯍꯦꯜꯂꯤ ꯏꯆꯤꯜꯁꯤꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯣꯛꯅꯤꯡꯗꯕꯁꯦ꯫ ꯅꯪꯒꯤ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯍꯜꯂꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯌꯨꯅꯦ, ꯀꯪꯂꯕ ꯎꯄꯥꯜꯗ ꯏꯁꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯥꯏꯔꯁꯨ ꯃꯌꯣꯟꯗꯤ ꯆꯣꯡꯂꯔꯣꯏ ꯈꯪꯏ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯁꯤꯗ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯆꯥꯏꯗꯨꯅ ꯌꯦꯡꯅꯤꯡꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗ ꯄꯨꯡꯍꯥꯡ ꯍꯥꯡꯏ꯫ ꯑꯃꯨꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯛꯏ, ꯃꯤꯠꯁꯤꯗ ꯁꯛꯇꯝ ꯈꯔ꯫ ꯃꯌꯥ ꯌꯥꯝꯅ ꯆꯥꯎꯕ, ꯃꯄꯨꯟꯁꯤꯒꯤ ꯃꯁꯝꯒ ꯀꯛꯇ꯭ꯔꯕ, ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯝꯊꯤꯔꯝꯗꯧ ꯃꯥꯟꯕ, ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯕ, ꯑꯃꯔꯣꯝꯗ ꯌꯦꯡꯂꯨꯔꯒꯅ ꯇꯥ ꯄꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯁꯪꯇ꯭ꯔꯤꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ, ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯂꯒꯅ ꯂꯣꯡ ꯄꯥꯏꯔꯝꯕ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟꯗꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯇꯥꯕ ꯐꯪꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯀꯔꯝꯅ ꯊꯥꯖꯒꯅꯤ ꯑꯀꯪꯕ ꯎꯄꯥꯜ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯆꯥꯏꯕꯤꯔꯛꯀꯅꯤ ꯍꯥꯏꯅ? ꯏꯁꯥꯅ ꯏꯁꯥꯗ ꯀꯔꯝꯅ ꯊꯥꯖꯕ ꯊꯝꯂꯨꯅꯤ? ꯅꯪꯅꯕꯨ ꯑꯌꯥꯕ ꯄꯤꯕꯤꯔꯗꯤ ꯑꯀꯪꯕ ꯎꯄꯥꯜ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯕꯤꯗꯨꯅ ꯑꯅꯧꯕ ꯃꯌꯣꯜ ꯆꯣꯡꯍꯜꯂꯛꯄꯒꯤ ꯊꯧꯗꯥꯡꯗꯣ ꯑꯩꯅ ꯂꯧꯖꯒꯦ꯫ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯇꯥꯏꯅꯐꯝ ꯄꯥꯎꯗꯝꯐꯝꯁꯨ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯊꯧꯗꯥꯡ ꯂꯧꯕꯗ ꯌꯥꯝꯅ ꯑꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗ꯭ꯔꯥ? ꯗꯤꯛꯁꯟꯒꯤ ꯋꯥꯗꯨꯗ ꯁꯦꯂꯦꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯇꯥꯏꯑꯣꯟꯅꯕ ꯄꯥꯎꯈꯨꯝꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ꯫ ꯏꯃꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯏ꯫ ꯄꯨꯟꯁꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯨꯒ ꯍꯧꯖꯤꯛꯀ ꯌꯦꯡꯅꯔꯨꯔꯗꯤ ꯃꯇꯝꯗꯨꯗꯅ ꯍꯦꯜꯂꯤꯀꯣ ꯅꯨꯡꯉꯥꯏꯕꯁꯦ꯫ ꯑꯩꯅ ꯏꯃꯥꯒꯤ ꯄꯣꯠꯐꯝꯗ ꯁꯥꯟꯅꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯍꯧꯖꯤꯛ ꯅꯧꯅ ꯑꯃꯨꯛ ꯁꯥꯟꯅꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯈꯪꯖꯒꯦ ꯍꯥꯏꯕꯨ ꯌꯥꯔꯣꯏꯗ꯭ꯔꯣ? ꯗꯤꯛꯁꯟꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯇꯧ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯀꯥꯏꯕꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ ꯁꯦꯂꯦꯅ꯫ ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯂꯤꯔꯤꯈꯩ ꯑꯗꯨꯝ ꯂꯩꯔꯤ, ꯑꯔꯣꯏꯕ ꯍꯥꯏꯕꯗꯨꯃ ꯂꯩꯔꯔꯣꯏ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯔꯛꯈꯤꯕ, ꯊꯦꯡꯅꯔꯛꯈꯤꯕ ꯃꯇꯝꯗꯨꯒꯤ ꯄꯨꯟꯁꯤ ꯋꯥꯔꯣꯜꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯤꯠꯃꯥꯡꯁꯤꯗ ꯑꯅꯝ ꯀꯟꯕ ꯄꯤꯔꯥꯡ ꯃꯥꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯌꯥꯗꯦ꯫ ꯅꯤꯡꯁꯤꯡꯂꯣꯏꯒꯦ ꯈꯟꯅ ꯀꯌꯥꯔꯛ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯏꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯃꯤꯠꯃꯥꯡꯁꯤꯗ ꯍꯦꯛꯇ ꯆꯣꯡꯊꯣꯔꯛꯏ꯫ ꯃꯔꯛꯇꯨꯗ ꯏꯃꯥꯒꯤ ꯁꯛꯇꯝꯕꯨ ꯎꯔꯛꯄꯗꯅ ꯍꯦꯟꯅ ꯑꯩ ꯈꯥꯡꯕ ꯉꯝꯂꯛꯇꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯩꯒꯤꯗꯤ ꯏꯊꯟꯇ ꯑꯉꯥꯎꯕꯤꯒꯨꯝ ꯀꯞꯄꯅ ꯏꯁꯔꯨꯛ ꯑꯣꯏꯈꯤ꯫ ꯄꯦꯟꯅ ꯇꯝ, ꯄꯦꯟꯅꯁꯨ ꯂꯤꯌꯨ ꯅꯍꯥꯛꯀꯤ ꯑꯋꯥꯕ, ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯕꯤꯟꯗꯨ ꯈꯖꯤꯛꯇꯐꯥꯎ ꯋꯥꯠꯇꯅ ꯏꯐꯝꯗ ꯇꯝꯂꯔꯣ꯫ ꯅꯍꯥꯛꯀꯤ ꯋꯥꯔꯤꯇꯕꯨ ꯇꯥꯅꯕ ꯉꯥꯏꯔꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯋꯥꯔꯤ ꯇꯥꯅꯕ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯀꯥꯎꯊꯣꯛꯂꯣ꯫ ꯅꯪꯒꯤꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯥꯡ ꯊꯥꯗꯨꯅ ꯑꯩꯅ ꯁꯔꯨꯛ ꯌꯥꯒꯦ꯫ ꯅꯥꯃꯤꯒꯨꯝ
natungdasu inaduna nangbu senagi. Nanggi waribu marak thatuna yetlaroi khan mahaki mitpham adu Selenado oihan wari makha taw haibagum ngaiduna leidiksan. Aigi wari ase ngasi phawba miyoi kanamtagi maphamda tamdri lithokchibu wari se nangonda leiduna khanghalagi. Adubu nang aigi wari ase tabu loikraba matau aiga loina ninglaktabagi ihul pharpasu yai. Iphamdagi mami samduna mahaki ki thorang adu ko kaisu kaide mahangrasu akaibadi leiteda migi apambagi makhasu pholibani do. Selena saning taba sor hole hairaga amuk makha tai. Pare ai wari se liragi taro matam to ai class 7 tamak tamni. Remembrance 25 February 2011. Saying saba hingsaba mi pattabado yu thaksilubagi masado hairi makutta u makakpaiduna thoklakpadu ubada angang nupi masado pakhatna sensinduna yenglui. Ngayaktuda thokpa thokdokni asengbani haina karamna thajani mangumle thokdokto. Ikheng tana yomlaba leibak adugi mathakta gyan taduna tumlibi mamangi saktam ubada thongzildagi khongkap ama phawk thangduna satpa ngamda mapi pop sintha angaubi olabagum mahaki wakhal soiduna leikri. Angang oibagi akibanasu masapumba thak nekle. Adubu masindadi soli kapna nason pikna ima haina leptana soli.